ngasi numidang waram phongkhiba tongan Manipuri siphongsingdagi maruoibi ipausing miyamna thamjagi ahanbada kangla paudagi khongasaraga FIFA World Cup 2022 gi final da Argentina ga France ga thengnaragani haidi aduga magi final gi matamna December gi tang 19 gi pung 9 ga makhaidani haidi muidangi Carterna yumbu oiduna pangthokliba FIFA World Cup 2022 gi final da handaki si tharaga tarurak hanna final sangduna 1978 amasum 1986 da World Cup ki anirak title laukraba Argentina na defending champions France ka thasi ki taragani panda final da lamba torogani World Cup asigi ahanba sanakiba semi final da Argentina na Croatia bo 0 da maithiba piraga final sanglakibani Anisuwa semi final da defending champion France na Morocco bo 0 da maithiba piramlaga final sanglaktuna team ani asi lamba tawnaga duribani Argentina na final sanglakiba sina team asigi superstar Messi gi World Cup launabigi manglana do mangphaunaga duribra haibigi akan bu hangkya lakri handaki semi final sida goal boot ki damak Messi malem gi mangsil thawa player amoidi amaramda defending champion France na makoi gi hanagi title adu ngaknaba akan balamba oigedori malem gi football bu pamjaba akangai kyana pinakhiba mota team animak akan balamba oigani aduma pu handaki final match asida star striker Messi na World Cup ki ahanba title launabagi manglana du mangphauna na ba ma ki thoidok hindokpo matik magona du ulakpa yai hainasu panari adubuti manimaki final match sida kana bu maithiba piramlaga World Cup mapu oigedaki haibadu punamangna khangning bangainari final match asigidamak lebaani gi mioi lising kya qatar thungna krenisu pausin makhatana phongturakli makhasa tharak poina kanglai paki mera news tige topamarui ba paukhra memna thamjagi popi pambi tharamba singi district tarada CM na alternative farming system program launch tokre umang koktorakpadagi global warming amadi climate change ki sapu phanglakani minister mausagi khal kanana bohona bada malem pumbu lamjingadori besi India khaktani global warming amadi climate change ki sapu si ngasi Manipur da phangba hore climate change ki sapu mai khoina phangniba si miyoi bai khoina umang kokthokpadagi oirakpani aigegi nungaina bohona bada tungi mirol sinu ohegodaba Pibam singi matang na khanaraktre ngasi pangtokliba thoramasi yamna maguleba mani haina Manipur gi Chief Minister Mbere na phongtokre wafam singasi Eastern Border Area Development Authority na sinduna state asigi singi district tarada hana popi tharamba madi zoom cultivation sa tharamba farmers sing the alternative farming systems na hanbagi program ama launch tawagi thoramda Chief Minister Mbere na phongtokibani Rabi crop ki maru marang pambi amadi lawu singu da mathok taba khusu khulai yenthokpa yauna CM secretary ki darpar holda pangthokpa thoramaduda CM biren hai mausagi khal ke handana yam systematic amadi scientific oiba mong loinana sendong laina farmers singna potok hanbegi pannamna thorang se pekhatani ngasi Prime Minister Narendra Modi namhausagi khal kanana ba One Earth, One Family haibu wakhalona sangsilakliba khongthang asi malem gi lebak sina thaganarakli mausa kannabagi matangna malem pumba lamjingadoriba si India ni mausa gi khal kannabagi khongjang asi mipum tingna pekhatpa matam oire lengar asina so akan mamong na mausa gi khal kannana bonari lengana loktak pat kannana tungan tharang kya pekhali pat asi malem gi maruiba lam amani haina su khanduna Asian Development Bank na sendang kya pitharatuna paadasi kanana ba akan mamong dohnari hauzi mapanagi expert tarana sabati mama Imphal laktuna loktak pat kanana ba kana yengsali marasti environmental gi lamda thabak tawani haiba NGO kharana pekhaliba thabak thoram singasigi matangna lana lamjingliba si lebak thibani lamama da ningthina thabak tawge hairabadi field satuna thabak pangtopiu hanisu Chief Minister Mbere na phongdoki Chief Minister na makhatana hai lenga sina pekhaliba thabak thoramasi yamna transparent oina pangthokli pekhaliba thabak thoram sing yengsinana ba IAS officer amana lusingba third party ama thamni Manipur gi tungi leba si tourism amadi horticulture de lei maramandur horticulture da akan miyeng changduna khongjang kya pekhana bohonari hauzi organic farmers sa maromda bank ki kuthang loan pi na bohonari haine sumang makhatana phongdoki
lamgi hodi maugi khunjasing Southern Angami gi mafamda changba thingani haina Southern Angami Public Organization sapona athingba thamlakpa sigi matangda permission hangbu wangi pakhom piraduna Chief Minister hai Constitution gi matung ina lona yana raba lamgi boundary du lenga na lepani maugi myam gi tamak lenga na sapsana lepkan hani Chief Minister na makata na phongdoki ngasi gi thora maduru Chief Minister Enbere na Chusampur Ferzol None Tamenglong Senapati Urkul Kamjong Tengno Palom Sumsandel District ki farmer singda rabi crop ki maru marang mahi marang amadi lau singubuda mathukta bu kuju kulai sing yentoki thora maduru Horticulture and Soil Conservation ki Minister Kasim Basum Urkul Kendra ki MLA Ram Moiba Singat Kendra ki MLA Silun Thang amadi lenga ki makok thongba official kya saryaki Panba yabade pekhaliba program se North Eastern Council NEC na lupa crore taraganitwe lakh taragamapan kaitharaktuna Eastern Border Areas Development Authority EBA DA na pekhatpa project ni ahanba phase kuena lupa crore 3 lakh marfugatre pitaraktuna district tarasi ki kul taragatre ki farmer society singda lupa lakh kungamanga ki kungatre phapgi sanpham oigadaba polam singen thokpani hairian su pawsna makhatana su phongdurakli Makasa Trakpoina to Papong Mana, DRDA gi post Marfugumari Low Nabigi exam Pangtok Pehek Loivaga, candidates in the Pangliba Mark Masa Masada Kankre, CLP Dragadi Lenga Kitaba Kalak Loi have a vocal Tadoglasi, Y Kemsan. Gorbamengi Tabaglo with the Senza Tumza Lehendanavigi Wokalund Ahanboina, RDNPR, DRDA Wingi post vacancy Marfugumari Lowigi exam was Simhut Amadi. RDNPR Minister Yunam Kensang gi mi makhada pangthokre loinana pangthokibe exam sida candidate sing score tawba mark parikya hek loibaga masa masa da khanki CLP dragadi thabak khalak loi hebo wakal thadolasi matik sabiyu masu khandaba yabra yengsena Minister Y Kemsana phondokre wafam singasi porompat DC complex ta leiba RDNPR training hall pangthokiba DRDA gi direct recruitment exam ga mari lena pangthokiba pawgi mifam da Minister Kemsana phondokibani Minister makhatan hai ngasi pangthoklibe exam asi DRDA gi apun vacancy marfugu mari sigi manungda office assistant gi post nifukamapan driver gi post taret stenographer grade ahung gi post taret pion gi post kungamatho yauri Tabak Lobo CLP Dragadi Tabak Kalak Loi have a wakalunsi in Kalagliba, Nahasung Yamna Sauna Ninkan Nabiki Masa Amoiri, Lyric Lesutama Loeraba Matam Imai Pana Tabaki CLP Bangam Laroi, Mimana Bangam Laroi Haina, Ningba character in depression lakpa, Aran Balami de Satuna Nisa, Season Rakana Singba, problem Kiangasi, Kunaishi the Tokabanati. Social problem Sibu Mutasi Hairabadin Hasingi Wakalunda, CLP Dragadi Tabak Kalak Loi have a preset mentality si hana mutat pamatog tahaki Minister na makatan hay nga si pangtung libe exam si yamna transparent na madi historic oebe exam hamani exam si da sarugyari be candidate punamaki performance adu computer gi mating na exam hek loibega masa masa na fanglibi score sing adu yenganduna masana yari haiduna huyek lawri kariguma masida singnaba leiraba fawbada masagi answer sheet adu gi Xerox copy pigani khongjang asi lokhalakoi gi maruweba panamdi matik saba afaba ngang sing na thabak phangan ba habisini exam asi gi result su human manipulation sangba ngamdana ba numit kharani sigi manungda sungse soidana haidolagan han sapungdoki DRDA gi training holding asi pangthoki be exam adu sarugya ke be candidate sing na asi pangthoki be exam gi procedure sida apian ba phungdonaki loinana lenga ki thabak lawbi gi exam da mataw sumna transparency leina pangthokpa sigyamna thagali CMN Biren Lusing Lenga sina corruption mutana bagi dama thabak lawdu se lawduna ba akhana ba toksil kya pe kalakpasi yamna phaba khongthang aman hanesu apian ba phungdokna kianesu pawsna makhatana phungdurakli Makasa tarakpo ina to papaw mana road permit yaudaba okto sing masa khangdoknaba drive sa taragani society Impal East ki DC Road baya New Sekon amadi Impal Mayol phawbada passenger service tawduna gari thoriba diesel amadi petrol khudingmakta Manipulenga ki transport department na piba route permit yaubra yaudabra haba khangdongnaba drive ama satharagani hane Impal East Passenger Transport Vehicles Owners Cooperative Society Limited Kongpal Khaidam Laikai Impal East ki secretary I Somendro na press thadurok basirol man hairi sirolasin hai Impal East ki DC Road baya New Secondary
bazar mayol phawa passenger service tawduna gari thoriba diesel amadi petrol gi auto rickshaw singda transport department piba route permit yaudaba auto masing khangdana service torakpana maram oiraga passenger singi posai mangba yorakpa matamda permit pairaga sengna gari thoriba driver singda khudong sadaba maya ma tholokle maduna athuba matamda gari gi permit check tawbigi drive ama satharagan heri Sirolasin hai lagliba December 18 phawgi manungda transport department piba original route permit paiduna mathakta pankriba lambi sing sida auto service tawgadabani hairiba numida sigi manungda mathaki route sida permit paidaba auto tharamba thengnarabadi ain gi mating loraga pharaga police ta sinaragani madura tholakpa apapata khudimak masa masana pujagadabani hairihanisu pausna makhatana phongdorakli atopa paw manamo Chief Minister ngasi nambol oinamna numit nini sathagadaba kaw mela hodokre Manipur lengaki veterinary and animal husbandry services na sinna December 15 amadi 13 numit nini subna Bisnupur district ki manungsana nambol oinam sagol kangjeibung da under the aegis of natural farming have theme gi makhada desi kaw mela Chief Minister and Beren hodokre ngasidagi haudokhiba desi kaw mela thoramasida veterinary and animal husbandry gi minister Khasim Basum Health Minister Dr. S. Ranjan Education Minister T.S. Basanta Kumar Oinam Kendra gi MLA Irengbam Nalini singmasu sarugyaki desi kaw mela sida yum da loinariba local sansing pothokna tuna masa mau phaba ma difazaba sansing utki thoramasiga mari lainana Chief Minister na phongdokhibadi lamdamasigi ipai pusingna thambiramba sa sansing mutkhidnaba lamdam sid afaba chinja afaba pothok puthoknaba Manipur lengana desi kaw mela pangtokpani maduna mausadagi leraklaba lamdam sigi sa sansing mutkhidnaba lengana lokhatpam thokpa thabak lokhatkani ngasi pangthokliba desi kaw mela asi Manipur gi district manga taruk tasu mathang pangthoknaba lengana thabak lokhatkani lawmi yawdrabadi sinjaki pothoktrabadi Manipur miyam hingma ngamlo habisi khangbiyu hainasu pausna makhatana sa phongdorakli atopa pawmana Chief Minister na menstrual hygiene scheme amadi Chief Minister gi meet ki laying haudokhibaga loinana CM district taraga marida advanced life support ambulance yenthokre hadi Chief Minister na menstrual hygiene scheme CMM HIS amadi Chief Minister gi meet ki laying haudokhibaga loinana district taraga marida advanced life ambulance loinana district taraga marida advanced life support ambulance Chief Minister N Birena yenthokre loinana high school saniga humdraga mangagi infrastructure upgrade tawnaba PM divine khankre higher secondary kharasu athubada infrastructure sing upgrade tawragan hanesu Chief Minister na phongdokre Directorate of Health Services Manipur amasum State Health Society National Health Mission Manipur anina sinduna wangkai high school pangtokiba thoramadu Chief Minister gi meet ki laying amasum National Tuberculosis Elimination Program Chief Minister Health for All gi manungsangani haina Chief Minister na lakhoki Manipur Legislative Assembly ki Speaker Sedrapata Health Minister Dr. S. Ranjan amad Education Minister Basanta Kumar yawna pangtokiba thoramadu da Chief Minister N. Biren hai Pali belengas na akanaba miyang thamduna thabak paikhatliba si health amasum education sector dani ngasi haudokiba CMM HACAC laibasda lairiba social scheme kyagi maraktagi mahiroi nupi mesasingidama khalaga school gi thakta launch tawbani hairibi scheme asi Manipur da lairiba school khudimak satna bahoragani school sector da miyang thamduna lenga asina paikhalakpa thabak thoram singi manungda wangkai high school asi higher secondary gi thakta onkhre loinana high school saniga humdraga mangagi infrastructure upgrade tawnaba PM divine khankre loinana higher secondary kharasu athubada infrastructure sing upgrade tawragan hari CM na makhatana state asida malem gi lebakya dagi delegate chamga marfuromna sarugyaduna pangtukudariba G20 mifamda lamdam sigi nupi sing tungan hiramda lawriba thaudang sing miyeng thangani lakadariba delegate sing aduna ningsing thoktraba matamdagi nupi sing lamdam sigi sitmi lon lengak lon amadi atai hiram kya da lawduna lakliba thaudang sing khangan genensu Chief Minister makhatana phongdokhedi atopa pawmana street vendor sunupini license paiduna family bising sunupini makhoigi sakthung asuma mongna piyu IMC na yongtal yenmagum tawbigano phungsang hawkibi December 13 lamdam sigi pausi singi kuthangna
Khoirambal Kaithel Street Vendors Unions ki General Secretary na thamlaki wapam Walking Committee Khoirambal Kaithel na haksina lawi loinana street vendor na su nupini license paiduna phamli aikhoi su nupini makhui gi sakthung asu momong na PBU Imphal Municipal Corporation na yongtal yenbagum tawbigano lukmai palibi sing hingnabigi mat pigano makhoi gi mafam PBU haina committee si wafung na press thadorak pasirul man haidi sirul sin haidi bidi Khoirambal Kaithel da lukmai panduna phamlibi isil inaw sing hingnabigi lanphamda lanthingnari pingaktani aikhoi masel gi marakta amana awa tarakpada nupi Kaithel phamlibi pumana tumina laithopom tokte lukmai palibi singi apun balingjel fudok tuna puna mayuk na phamthui aikhoi lukmai phambi ngaktani nupi maselni mama ngaktani yumpuri binan su pausna makatana su phongthoki atopa pawmana mayang Imphal gi mitei pangal singna khundaba mafamda leibi school singi phibam yingsinbada oja suna leiramdaba kya thengnare Joint Youth Development Committee mayang Imphal mitei pangal gi president sesam asobana lusingduna mayang Imphal gi mitei pangal singna khundaba mafamda leiba school singi hosuk oiriba phibam yingsinbagi khongsanama sakre yengsin khongsat aduga mari leina sesam asobana hai Phobok Chau High School si class 1 gi 8 phawbi yoina punna mahairoi samri hena tamlibi school ni adubu supnagi oza tare khakna mahairoi sing takpi tambi hori hairibi school si kumja English sing ani ga tara ka tarukta high school upgrade tawkhrabasu oza leitabra maramoiraga class 9 amasum 10 gi mahairoi leina class ani si hapangamdan leiri hensu pausna makhatarakli Makasa tharakpoina mayamna tentak na thamjage CMB rangi miya makhana Imphal Turel khungnung sokna yum kai dukan sajilama sing takthokra hari apaba sumba thabak tobo habisi isa dagi han hoba tai haiba wakhalon adugi makhada Chief Minister N Birena ma ki hengang kendra phawna sieliba Imphal Turel gi torabana ma di khungnung sokna niyamla na yum kai ama di dukana singwa sajilama sing takthokgi thabak ngarang di yong sathari haina social gi khutangna phungdor aduna laibak miyamna khangalagli CM na phungdorak liba sigi matung inadi Imphal East ki manungsana hengang kendra phaun sielebi Imphal Turel gi hengang makhale kai amadi mongjam phawbo Turel maril gi sarukta niyam khaina yum kai amadi dukana singu sajelamba singarang hengang gi SDC amadi hengang police station gi kangbuna ngak sienma ki thabak jathaduna sidokre khongjang adu tungan ba structure kuntrano takai ki hairene su pausna makatana phongdorakli atopa pawmana STDC Manipur na MLA ke Robindro da memorandum pisinkre Scheduled Tribe Demand Committee Manipur STDC na mitay maitai bu Scheduled Tribe ki lista salanana balengang na recommendation thabiyu haina sangsilebe khongjang gi makhada satharak poina ngasi babu pratar liba mayang Imphal kendra gi MLA Robindro gi official quarter da memorandum pisinkre memorandum pisinkiba adu da mayang Imphal kendra gi MLA kongkham Robindro na phongdokibada STDCM na lamdamasi ki furup masel amaga nungsi sandana madi furup khudingma ki identity nga na lainaba lokhalleba khongjang asi maram sai lamdamasi ki miyam gi fanaba pakhalakpa thabak thoram sing magna sogatpaga loinana maki mekedi gi pangba ya mating panggan hena email ni suphongdoki adi atopa headlines amana amukona veterinary department gi kusanaduna thangmaibanda anti rabies vaccine program pangthokre amuko amasum veterinary department ani gi miyang makhara thangmaiban United Club na sinduna kangjabi lairak youth club ta mass anti rabies program pangtokre hari loisilak poina paujal paksi dige to pawmna sana Yunei haiduna kaithel Lonba lakpa Emasingbu usittabani district magistrate Imphal West na thangal kaithel gi temporary market ki akoibada CRPC gi athingba thamkhre Khoirambal Kaithel number 1 Leimarel Sidabi ki godown na sana Yunei duna Ras Lila Sanare haiduna Imphal Municipal Corporation gi miyoi ni haijaba Rohit amadi Bogen anina godown lonsilagani haina lakibadu Emasingbu usittabani atubo matamda singdokadabani haina Kaithel phambisin irang hokre khosaunaraba Kaithel gi nupi singna IMC da thomjinduna Ras Lila 1 to karino IMC gi Rohit amadi Bogen na atubo matamda singdokadabani haina khongjang changsinkibaga loinana IMC gi miyoi singna unanaba lakpada unaba phangide thaudo aduga mari lenana Leimarel Sidabi lungmai Silot ki Vice President KS Lairen Tomin hai malem gi mipung khudimona ikai khumnari ba Kaithel sigi godown manungda Ras Lila Sanai haiduna godown longen hena lakribasi nupi singi mamaid amuba kali tashinmani masi atubu matamna sengdoktrabadi khongjang kya sangsilagani amasum thaudo atuga mari lenana Imphal area dagi akoibada pamdaba thodok tholaktanaba Imphal
West District Magistrate T.S. Kiran Kumar athingba thamkhre hairenesu pawsin makhatana sa phongdorakli loisilak poina to papaw mana police laklaga wakat mipam phaman kidre KNA amasum ZRA galenga ka lainari be suspension operation gi yana basi kudakta handu haiba dabi tawraduna ko kaitel ima apun mana sinduna ngasi ayuk ko kaitel bazar da wakat mipam phamna ba sem sarangari singjumai police ki timama laktuna wakat mipam adu phamba yaro haiduna athingba pikre wakat mipam adu democratic oiba mawongda changshiliba khongjang ma bu police na athingba pirakpa bu khongjang adu saruk yakhiba singna piendeba phongdorakli wakat mipam sa tharibam phomadu police personnel sing aduna laklaga amasu miyam adubu phambadigi hagot halaba matuna wakat mipam adu sizinariba banner adu police na lakthokenesu pawsna makhatana phongdorakli adu haujugu na di miyam pawsisu matanga sa lusinjrage amasu miyam pun anda update ngaminesi